ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯀꯧꯕꯤ ꯑꯃꯒ ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯒ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯩꯁꯅꯥ ꯀꯦꯕ ꯃꯧꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠꯁꯤꯒꯦ, ꯀꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯅꯥꯄꯜ ꯀꯥꯗꯨꯅ ꯃꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯅ ꯎꯔꯝꯗꯦ꯫ ꯍꯟꯊꯕ ꯊꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯠꯇ ꯁꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯏꯪ ꯇꯞꯄꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯦ ꯑꯃꯧ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯅꯥ ꯂꯨꯄꯥꯗ ꯊꯣꯏꯅ ꯀꯜꯂꯛꯂꯨꯗꯦ꯫ ꯂꯦꯝꯕꯤ ꯁꯅꯥ ꯃꯁꯥꯅ ꯍꯣꯠꯅꯖꯔꯒ ꯅꯨꯡꯉꯥꯏꯕꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯔꯜ ꯃꯊꯨꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯆꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨꯁꯨ ꯊꯕꯛ ꯄꯤꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯗꯨꯅ ꯍꯩ ꯔꯥ ꯑꯃꯗꯤ ꯂꯩ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯊꯥꯗꯨꯅ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡ ꯀꯌꯥꯗꯁꯨ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯄ꯭ꯔꯖꯥꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯧꯕ ꯑꯗꯨ ꯇꯧꯍꯟꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ "ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤ ꯁꯅꯥ ꯑꯁꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕ ꯈꯔ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯐꯅꯗꯤ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯖꯠ ꯌꯥꯝꯅ ꯁꯣꯛꯏꯅꯦꯍꯦ꯫ ꯃꯍꯥꯛ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤ ꯁꯅꯥ ꯃꯍꯥꯛꯀꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯂꯣꯝꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯂꯦꯝꯕꯤ ꯁꯅꯥꯗ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯁꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯁꯤ ꯐꯗ꯭ꯔꯣ? ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯊꯕꯛ ꯄꯤꯕ, ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯔꯜꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯄꯥꯝꯗꯦ"꯫ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯃꯥꯗ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯁꯦꯝꯒꯠꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯍꯩ ꯔꯥ ꯑꯃꯗꯤ ꯂꯩ ꯊꯥꯕꯒꯤ ꯊꯕꯛ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯅꯥꯁꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯅꯥꯕꯨ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗ ꯊꯥꯖꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯆꯦꯁꯨ ꯊꯥꯖꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯅꯪꯁꯨ ꯅꯆꯦꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯑꯩꯅ ꯅꯪꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗ ꯊꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯄꯥ, ꯑꯩꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯅꯨꯡꯉꯥꯏꯕꯗꯣ ꯄꯥꯝꯃꯤ"꯫ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯗꯨꯔꯥ? ꯃꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯤꯔꯣ"꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯪꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯅꯣꯕ ꯍꯥ? ꯅꯪ ꯅꯁꯥꯅ ꯀꯌꯥꯝ ꯍꯣꯠꯅꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤꯒꯦ"꯫ ꯃꯃꯥꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯅꯪ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯣꯕ"꯫ ꯃꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯅꯁꯥꯅ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯖꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯪꯅ ꯆꯠꯈꯤꯕꯗ ꯀꯔꯤꯃꯠꯇ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯅꯁꯥꯅ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯗꯨꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯏꯆꯥꯕꯨ ꯍꯦꯛꯇ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯥꯝꯂꯕꯅꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯈꯨꯠꯇ ꯀꯔꯤꯃꯠꯇ ꯂꯩꯇꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯒꯦ"꯫ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯒ ꯅꯪꯅ ꯆꯠꯈꯤꯕꯗ ꯁꯒꯣꯜ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯃ ꯂꯩꯕꯁꯦ ꯑꯁꯤꯈꯛ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯄꯨꯈꯤꯕ ꯌꯥꯒꯅꯤ"꯫
ꯂꯦꯝꯕꯤꯁꯅꯥ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯄꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯅꯥ ꯁꯒꯣꯜ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯃꯃꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯌꯦꯡꯕ ꯊꯣꯔꯛꯂꯝꯗꯦ꯫ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯦꯝꯕꯤꯁꯅꯥꯗ ꯑꯁꯨꯝꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯕꯦꯝꯃ, ꯅꯪ ꯃꯥꯏ ꯄꯥꯛꯇꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯂꯦꯝꯕꯤꯁꯅꯥꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ, ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒꯅꯦ ꯃꯥꯏ ꯄꯥꯛꯇꯨꯅ ꯏꯃꯥꯒꯤꯗꯃꯛ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯁꯅꯥ ꯁꯒꯣꯜ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯃꯃꯤꯠ ꯇꯥꯡꯖꯔꯕꯁꯨ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯂꯦꯝꯕꯤꯁꯅꯥ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯪꯗꯅ ꯈꯨꯡꯒꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡꯌꯥ ꯑꯃꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯁꯨ ꯋꯥꯕꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯂꯦꯝꯕꯤꯁꯅꯥ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯡꯗꯥꯡꯗꯨ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯈꯟꯕꯗ ꯋꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯨ ꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯏꯃꯥ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯕꯦꯝꯃ, ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ? ꯏꯃꯥ, ꯑꯩꯁꯦ ꯈꯨꯡꯒꯪ ꯃꯌꯥꯝ ꯑꯃ ꯂꯥꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅꯦ꯫ ꯃꯐꯝꯁꯦ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗ ꯂꯩꯐꯝ ꯂꯩꯇꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯂꯦꯝꯕꯤꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯪ ꯇꯞꯄ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯤ ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯂꯩꯈ꯭ꯔꯣ꯫ ꯑꯗꯣ ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯣ? ꯍꯩꯅꯅꯤꯌꯦ ꯏꯃꯥ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯥꯏꯗꯅꯣ? ꯆꯤꯡꯗꯒꯤ ꯁꯤꯡ ꯌꯥꯜꯂꯒ ꯃꯩꯇꯥꯟ ꯁꯦꯝꯗꯨꯅꯅꯦ ꯀꯩꯊꯦꯜꯗ ꯃꯩꯇꯥꯟ ꯌꯣꯟꯕ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯣꯠꯁꯤꯠ ꯐꯔꯕꯗꯤ ꯊꯨꯅ ꯍꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯑꯣ, ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨ ꯃꯩꯇꯥꯟ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪꯅ ꯃꯄꯥꯟꯒꯤ ꯑꯏꯪꯕꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯊꯦꯡꯉꯛꯑꯁꯨ ꯉꯥꯏꯔꯝꯒꯅꯨ, ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯂꯦꯝꯕꯤꯁꯅꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯑꯣ, ꯏꯕꯦꯝꯃꯁꯦ ꯃꯐꯝꯁꯦ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯅꯦ ꯑꯩꯈꯣꯏꯗ ꯂꯩꯅꯅꯕ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯣ꯫ ꯅꯨꯡꯁꯤꯅ ꯂꯦꯝꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯃꯍꯥꯛꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ, ꯃꯃꯤꯡꯅꯅꯦ ꯇꯣꯝꯄꯣꯛ ꯀꯧꯏ꯫ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯃꯥꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯁꯒꯣꯜ ꯑꯗꯨꯁꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯅꯨꯡꯁꯤꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛꯇꯨ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯅꯥꯅ ꯏꯟꯁꯥꯡ ꯁꯦꯝꯃꯛꯀꯦ ꯍꯥꯏꯗꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ꯫ ꯇꯣꯝꯄꯣꯛꯅ ꯂꯦꯝꯕꯤꯁꯅꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯥꯏꯗꯒꯤ ꯂꯥꯛꯏꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯂꯥꯛꯂꯤꯕꯁꯤꯅ? ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕꯤꯁꯅꯥ ꯀꯧꯏ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯅ ꯃꯄꯥꯟ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯄ ꯑꯃꯗꯤ ꯀꯔꯝꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯒ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯅꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯇꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯂꯦꯝꯕꯤꯁꯅꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯀꯔꯝꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯩꯁꯨ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯎꯠꯀꯅꯤ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯂꯦꯝꯕꯤꯁꯅꯥꯅ ꯅꯨꯡꯁꯤꯗ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯎꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫
ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯏꯃꯥ ꯏꯆꯥꯗꯤ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯖꯕꯅꯤ. ꯅꯪꯒꯨꯝꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯀꯔꯝꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ? ꯏꯃꯥ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯅ ꯁꯨꯕ ꯊꯕꯛꯇꯨ ꯁꯨꯖꯒꯦ. ꯑꯗꯨꯒ ꯏꯃꯥꯅ ꯇꯧ ꯍꯥꯏꯕꯈꯩꯁꯨ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ. ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯁꯨ ꯌꯥꯔꯝꯃꯤ. ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ. ꯇꯣꯝꯄꯣꯛꯇꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯐꯖꯅ ꯈꯪꯂꯝꯃꯤ. ꯑꯉꯟꯕ ꯑꯌꯨꯛꯅꯤ. ꯂꯦꯝꯕꯤ ꯁꯅꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯔꯝꯃꯤ. ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯅꯥꯄꯤꯁꯨ ꯐꯥꯟꯗꯨꯅ ꯄꯤꯖꯕꯁꯨ ꯂꯣꯏꯔꯦ. ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯤꯔꯒ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ. ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯇꯣꯝꯄꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯌꯨꯝꯗ ꯇꯧꯅꯤꯡꯉꯥꯏ ꯊꯕꯛꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯑꯩꯁꯨ ꯆꯤꯡꯗ ꯆꯠꯂꯒ ꯁꯤꯡꯃꯩ ꯊꯥꯔꯒ ꯃꯩꯇꯥꯟ ꯁꯥꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ. ꯆꯤꯡꯗ ꯆꯠꯄꯗꯣ ꯅꯪ ꯋꯥꯅꯤꯅꯦ. ꯑꯗꯨꯏ ꯁꯔꯨꯛꯇꯤꯅꯦ, ꯏꯃꯥꯒ ꯄꯨꯟꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ. ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯂꯗꯨꯅ ꯃꯃꯥ ꯅꯨꯡꯁꯤꯅ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯃꯩꯇꯥꯟ ꯁꯥꯕꯗꯣ ꯇꯣꯝꯄꯣꯛꯅ ꯑꯗꯨꯝ ꯆꯠꯆꯔꯁꯅꯨ. ꯏꯕꯥꯅꯤꯅꯅꯦ ꯂꯝꯍꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯇꯧꯔꯒ ꯆꯨꯖꯥꯛ ꯊꯥꯖꯤꯟꯁꯤ. ꯍꯣꯏ ꯏꯃꯥ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯣꯝꯄꯣꯛ ꯆꯥꯛ ꯇꯣꯛꯇꯨꯅ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯗꯨꯅ ꯃꯩꯇꯥꯟ ꯁꯦꯝꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯈ꯭ꯔꯦ. ꯂꯦꯝꯕꯤ ꯁꯅꯥꯒ ꯅꯨꯡꯁꯤꯒꯁꯨ ꯂꯩꯄꯥꯛ ꯇꯧꯕ ꯆꯠꯅꯅꯕ ꯆꯥꯛꯇꯨ ꯆꯥꯊꯣꯔꯛꯂꯝꯃꯤ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯦꯝꯕꯤ ꯁꯅꯥ ꯀꯣꯜꯂꯤꯛ ꯑꯃꯨꯛ ꯐꯦꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯑꯇꯩ ꯑꯇꯩꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯃꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛ ꯄꯤꯖꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯅꯨꯡꯁꯤꯒ ꯄꯨꯟꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯨꯖꯥꯛ ꯊꯥꯕ ꯂꯩꯕꯥꯛ ꯇꯧꯕ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯅꯨꯡꯁꯤꯒ ꯄꯨꯟꯅ ꯂꯩꯕꯥꯛ ꯇꯧꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯕꯥꯛꯇꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯧꯃꯤꯟꯅꯕꯅ ꯆꯥꯎꯔꯕ ꯂꯝꯍꯥꯡ ꯑꯗꯨ ꯇꯧꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯆꯪꯂꯝꯃꯤ. ꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯨ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯣ ꯄꯣꯠ ꯆꯩ ꯊꯥꯖꯤꯜꯂꯁꯤ. ꯍꯣꯏ, ꯑꯗꯣ ꯌꯨꯝꯗ ꯏꯃꯥ ꯍꯥꯟꯅ ꯆꯠꯄꯤꯔꯝꯃꯨ. ꯑꯩ ꯁꯒꯣꯜꯒꯤ ꯆꯥꯅꯅꯕ ナꯄꯤ ꯈꯔ ꯐꯥꯜꯂꯛꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯁꯒꯣꯜꯒꯤ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯐꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯄꯤꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ. ꯂꯦꯝꯕꯤ ꯁꯅꯥ ꯃꯍꯧꯁꯥꯒꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯅꯥꯄꯤ ꯐꯥꯟꯕ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ. ꯅꯣꯡꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯅꯨꯃꯤꯗꯥꯡ ꯃꯃꯥꯒ ꯇꯣꯝꯄꯣꯛꯀ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯆꯨꯖꯥꯛ ꯊꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯊꯕꯛꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯅꯪꯅ ꯃꯩꯇꯥꯟ ꯌꯣꯟꯕꯗꯣ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯌꯥꯎꯔꯒꯦ. ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯊꯕꯛ ꯑꯁꯨꯝ ꯇꯧꯅꯤꯡꯉꯤꯁꯤꯕꯣ? ꯑꯩꯈꯣꯏꯅꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯅꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ. ꯑꯗꯨꯅ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪꯅꯅꯦ ꯑꯩꯅ ꯆꯤꯡꯗꯒꯤ ꯃꯩ ꯊꯥꯗꯨꯅ ꯄꯨꯔꯛꯄ ꯃꯩꯇꯥꯟꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯣ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯃꯩꯇꯥꯟ ꯌꯥꯝꯅ ꯁꯦꯝꯕꯒꯤ ꯃꯇꯝ ꯂꯩꯔꯅꯤꯗꯅ. ꯑꯗꯨꯅꯦꯕ. ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯅꯨꯡꯇꯤꯒꯤ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯩꯇꯥꯟꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯃꯤ. ꯇꯣꯝꯄꯣꯛꯁꯨ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯩꯇꯥꯟ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯥꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯉꯝꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯩꯇꯥꯟ ꯁꯨꯝ ꯌꯣꯜꯂꯛꯄꯅ ꯃꯩꯇꯥꯟ ꯌꯣꯟꯕ ꯐꯖꯅ ꯍꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯔ ꯈꯪꯅꯗꯨꯅ ꯃꯈꯣꯏꯗ ꯃꯩꯇꯥꯟꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯄꯨꯟꯅ ꯈꯔ ꯈꯔ ꯍꯣꯡꯅ ꯊꯥꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯌꯨꯝꯗ ꯉꯟꯇꯥꯅ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯡꯁꯤꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯂꯦꯝꯕꯤ ꯁꯅꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯟꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯃꯩꯇꯥꯟꯁꯤꯡꯗꯣ ꯂꯣꯏꯅ ꯌꯣꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯑꯁꯨꯛ ꯉꯟꯅ ꯍꯜꯂꯛꯏꯁꯤꯕꯣ? ꯂꯣꯏꯔꯦ ꯏꯃꯥ. ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟꯗꯣ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯩ. ꯑꯗꯨꯅ ꯃꯣꯏꯅ ꯄꯨꯟꯅ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯈꯤꯌꯦ. ꯐꯔꯦ ꯐꯔꯦ. ꯋꯥꯔꯝꯃꯅꯤ. ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ. ꯏꯃꯥ, ꯃꯇꯝꯁꯨ ꯌꯥꯝ ꯉꯜꯂꯤ. ꯑꯂꯨ ꯊꯥꯕ ꯃꯇꯝꯁꯨ ꯌꯧꯔꯛꯑꯦ.
ꯑꯗꯨꯅꯅꯦ ꯑꯩ ꯏꯪꯈꯣꯜꯁꯦ ꯈꯔ ꯇꯧꯔꯝꯈꯤꯒꯦ꯫ ꯅꯨꯡꯁꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯑꯗꯨ ꯈꯪꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯩꯇꯥꯟ ꯌꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯂꯒ ꯂꯩꯕꯥꯛꯇꯨ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯂꯦꯝꯕꯤ ꯁꯅꯥ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯀꯩꯊꯦꯜꯗ ꯃꯩꯇꯥꯟ ꯌꯣꯟꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯍꯜꯂꯛꯇꯨꯅ ꯏꯪꯈꯣꯜꯗ ꯆꯪꯂꯛꯂꯒ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯁꯨꯝ ꯇꯧꯔꯛꯄꯗ ꯀꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯇꯧꯕ ꯆꯪꯂꯝꯗꯦ꯫ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇꯨ ꯍꯣꯠꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯌꯦꯔꯨꯝꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯦ, ꯁꯅꯥꯅꯤꯅꯦ ꯁꯤꯗꯤ! ꯂꯦꯝꯕꯤ ꯁꯅꯥ ꯈꯨꯗꯛ ꯑꯗꯨꯗ ꯁꯅꯥ ꯃꯇꯨꯝ ꯑꯗꯨ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯁꯨ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯍꯜꯂꯛꯄꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯂꯦꯝꯕꯤ ꯁꯅꯥ ꯃꯍꯧꯁꯥꯒꯨꯝ ꯃꯩꯇꯥꯟ ꯌꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯂꯩꯕꯥꯛ ꯇꯧꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯃꯇꯨꯝ ꯑꯃꯃꯝ ꯑꯗꯨꯝ ꯐꯪꯂꯝꯃꯤ꯫ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯂꯩꯕꯥꯛꯇꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯁꯦꯝꯒꯠꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯊꯕꯛ ꯄꯤꯔꯝꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯣꯛꯈ꯭ꯔꯕꯅꯤꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯡꯕꯤꯔꯝꯗꯦ, ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ प्रजासिंग अदुना लेंबी सना कदाइदा चखी कदाइदा लई हाइबा खंगदना महकपु सोनदुना लेरमी। सोमदना निंथौगी मचानुपी अहल लैसना अदुदी मागी नुपागी मरलना नापल कादुना नुमित खुदिंगी मके सेमदुना के मौना यामना नुंगाइना लैथोकलमी। अदुबु मतम खरा लैरगा खंगहौदना मराइ चाइथरक्तुना अवाबा तारमी। मधु उबदा मागी मपा निंथौना नुंगाइत्रदुना मचानुपी अहल लैसनाबु मयुमदा कौदुना थंबीरमी। मयुमदा मपा निंथौगी मनाक्ता लैरबदा लैसनागी नापल अदुदी हलमदे हेनगुमना मके सेमदुना अदुमक लैरमी। असुमना मतम खरा हौख्रे लेंबी सनादी नुंगतिगी थबक कन्ना सुनोमदुना लैरमी। माना वाना थबक सुरुरबसु नोंगमता मागी सगोल ममित तांगबी अदुगी मचिंजाक पिजदबदी यावरमदे। नोंगमदी लेंबी सना महौसागुमना मैतान योनबा अमदी लेबाक तौबा लोइरगा नापी फांदुना मागी सगोल अदुगी मनाक्ता चंगलक्तुना मचिंजाक पिजरमी। तंजा अदुदा करोमदगिनो खंगदबा खोंजेल अमना असुमना हाइरई। नंगना नंगी सगोलसे कयादा नुंसिना कयादा वाना होनजरिबा। लेंबी सना खोंजेल अदुगी माइकैदा फट ओंथोक्तुना येंगी। महाकना येंगबदा हनुबी अमा लेपतुना लैरमी। लेंबी सना ngaihak changaknana yengduna leiringai tanja aduda hanubi aduna asumna mu hairei। नंगी सगोल ममी तांगबी असे फननबा आई उपाय अमा हाइगे ताउ। लेंबी सना यामना ngaingमदना हंगलई। कई उपायनो असेंग फगद्रबो? असेंग बनिने अइना हाइगदौरिबसे तौरबदी सोइदना फगनी। अदो कइनो तौदोइदो अमता हाइबियोबो? सिदगी ममांगदा उरिबा चिंग असे असिगी मतोंदने गुहा अमा लेबनी। अदुगा गुहा अदुगी मनाक्ता मचु अहुम लांगबा पांबी अमा हौबनी। नंगनने गुहा अदुगी इसिंग अदुगा पांबी अदुगी मना अदुगा नंगी सगोल असिदा मतम खरा लेपतना पिथकपा पिजबा ngamlabadine मा सोइदना ममित उगनी। असे हाइरमलगा हनुबी अदु चटखिरमी। मथंगी नुमितनी लेंबी सना चाक तोक्तुना थबा इंखांग लोइना लोइसिलबा मतुंगदा तोंपोकना पुरकपा मैतानदो कैथलदा योनबा चटलमी। मदु लोइरगा हानगी मतौगुम लेपाक अमुक ngaihak तौरमी। मदु लोइरगा हनुबी अदुना हाइबा चिंग अदु ताना लाक्लमी। महाकना चिंग अदु यामना वाना मतोन यौना कारकपदा लापतकना गुहा अदु उरमी। ओ हनुबीदुना हाइबा गुहा अदु असिदा लैरेसे। असुमना माना गुहा अदुगी मनाक्तमना चंगसिलक्लमी अदुगा नाकंदा हौरिबा मचु अहुम लांगबा पांबी अदु उरमी। ओ पांबीदुसु सिदा लैरे। आई इसिंगसिगा पांबीगी मना असिगा पुदुना हेक्ता चलगे। असुमना लेंबी सनाना गुहा अदुगी इसिंग खरा सोक्तुना अमदी पांबी अदुगी मना अदु हेक्तुना पुरकलगा मागी सगोल अदुदा पिजबा पिथकपा तौरमी। नुमित अदुदगी लेंबी सनाना नुंतिगी मागी तौगदबा थबक इंखांग लोइना लोइरबा मतुंगदा नोंगमता लेपतना वांगलबा चिंग अदु कादुना गुहा अदुदगी इसिंग अमदी मचु अहुम लांगबा उना मागी सगोल अदुदा पिजबा पिथकपा तौरमी।
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯐꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯕ ꯆꯪꯂꯝꯃꯤ, ꯃꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯁꯒꯣꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯅꯪꯕꯨ ꯅꯃꯤꯠ ꯎꯔꯕ꯭ꯔꯣ?" ꯁꯒꯣꯜ ꯑꯗꯨꯅ ꯎꯔꯦ ꯇꯥꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯉꯛꯇꯨ ꯅꯣꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯈꯪꯗꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨꯁꯨ ꯃꯄꯨꯛꯅꯤꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯒꯣꯜ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯗꯨ ꯐꯕꯒꯤ ꯄꯥꯎ ꯅꯨꯡꯁꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛꯇꯁꯨ ꯇꯝꯂꯝꯃꯤ꯫ ꯀꯔꯝꯅ ꯇꯧꯔꯒ ꯎꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯅꯨꯡꯁꯤꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯃꯇꯝꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯟꯕꯗ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯄꯣꯛ ꯆꯥꯛ ꯇꯣꯛꯇꯨꯅ ꯆꯤꯡꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯂꯨ ꯊꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯒꯣꯜꯁꯤꯁꯨ ꯃꯃꯤꯠ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯊꯥꯟ ꯌꯣꯟꯕꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯑꯔꯦꯝꯕ ꯃꯇꯝ ꯌꯥꯝ ꯂꯩꯔꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯆꯤꯡꯗ ꯁꯨꯝ ꯁꯤꯡ ꯌꯥꯜꯂꯒ ꯃꯩꯊꯥꯟ ꯁꯤꯟꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯔꯒꯦ." ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨꯗꯤ ꯅꯨꯡꯖꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯇꯦ, ꯅꯪꯅ ꯆꯠꯄ ꯉꯝꯃꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯅꯨꯄꯤꯅꯤ, ꯌꯥꯝ ꯋꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯉꯝꯅꯤꯌꯦ, ꯑꯩꯁꯨ ꯌꯥꯎꯒꯦ." ꯇꯣꯝꯄꯣꯛ ꯂꯦꯝꯕꯤ ꯁꯅꯥꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯊꯕꯛ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁꯨꯕꯁꯦ ꯑꯩꯗꯤ ꯁꯨꯍꯟꯅꯤꯡꯗꯦ꯫ ꯅꯪꯅ ꯋꯥꯔꯝꯒꯗꯧꯗꯣ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯪꯉꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ." ꯃꯈꯣꯏꯒꯤ ꯋꯥꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯅꯨꯡꯁꯤꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨꯅꯦ ꯃꯥ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯝ ꯆꯠꯇꯧ ꯂꯩꯔꯦ꯫ ꯑꯗꯨꯅꯅꯦ ꯉꯁꯤꯗꯣ ꯄꯨꯔꯒ ꯌꯦꯡꯂꯨꯔꯣ, ꯉꯝꯗ꯭ꯔꯒꯅ ꯇꯣꯛꯂꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯨꯝꯅ ꯃꯃꯥꯅꯁꯨ ꯍꯥꯏꯕꯒ ꯂꯦꯝꯕꯤ ꯁꯅꯥꯅꯁꯨ ꯀꯟꯅ ꯍꯥꯏꯕꯒ ꯇꯣꯝꯄꯣꯛꯇꯨ ꯌꯥꯔꯝꯃꯤ꯫ "ꯐꯔꯦ ꯐꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯍꯣꯏ, ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥ ꯅꯨꯡꯖꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯡꯗꯨ ꯌꯥꯜꯂꯒ ꯃꯩꯇꯥꯟ ꯁꯦꯝꯅꯅꯕ ꯀꯣꯝ ꯑꯆꯧꯕ ꯑꯗꯨꯗ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯥꯟ ꯁꯦꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯁꯤꯡ ꯀꯛꯄ ꯐꯖꯅ ꯍꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯒꯣꯜ ꯑꯗꯨꯅ ꯁꯤꯡ ꯆꯤꯡꯂꯒ ꯄꯨꯅꯅꯕ ꯊꯦꯂꯥ ꯒꯥꯔꯤ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯁꯤꯡ ꯌꯥꯜꯂꯒ ꯂꯦꯝꯕꯤ ꯁꯅꯥꯅ ꯁꯤꯡꯁꯤꯡ ꯑꯗꯨ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯥꯟ ꯁꯦꯝꯂꯝꯃꯤ꯫ ꯃꯩꯇꯥꯟꯗꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯦꯂꯥ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯆꯤꯡꯍꯟꯗꯨꯅ ꯄꯨꯔꯛꯂꯒ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯃꯩꯇꯥꯟ ꯁꯦꯝꯅꯅꯕ ꯀꯣꯝ ꯃꯊꯪ ꯃꯊꯪ ꯇꯧꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯄꯣꯛꯀ ꯂꯦꯝꯕꯤ ꯁꯅꯥꯒꯅ ꯃꯩꯇꯥꯟ ꯀꯣꯝ ꯇꯧꯕꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯒ ꯇꯣꯝꯄꯣꯛꯀꯗꯨ ꯉꯛꯅ ꯃꯈꯣꯏ ꯑꯃꯗ ꯑꯃꯅ ꯌꯦꯡꯅꯩ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯁꯅꯥ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯄꯨꯅꯤ? ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯊꯦꯂꯥ ꯒꯥꯔꯤ ꯑꯁꯤꯗ ꯆꯤꯡꯉꯒ ꯄꯨꯔꯁꯦ." "ꯍꯣꯏ, ꯄꯨꯔꯁꯦ꯫ ꯑꯗꯣ ꯁꯤꯒꯤ ꯋꯥꯁꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤꯀꯣ?" "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀ ꯂꯦꯝꯕꯤ ꯁꯅꯥꯒꯅ ꯃꯩꯇꯥꯟꯒꯤ ꯀꯣꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯃꯌꯥꯝ ꯃꯌꯥꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯆꯤꯡꯍꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯔꯛꯇꯨꯅ ꯄꯨꯔꯛꯄ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯣꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯛꯄꯅ ꯅꯤꯡꯊꯧꯒꯤ ꯁꯝꯄꯇꯤꯗꯒꯤ ꯁꯔꯨꯛ 10 ꯍꯦꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯂꯦꯝꯕꯤ ꯁꯅꯥꯒꯗꯨ ꯁꯅꯥ ꯃꯌꯥꯝ ꯂꯩꯔꯕ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯆꯨꯖꯥꯛ, ꯑꯂꯨ, ꯑꯇꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯗꯨꯁꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯅꯦꯝ ꯅꯨꯡꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯅꯨꯡꯒꯨꯝꯅ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯌꯨꯝ ꯑꯃ ꯁꯥꯔꯁꯦ꯫ ꯅꯪꯅ ꯐꯩ ꯍꯥꯏꯕꯗꯣ ꯏꯃꯥꯗꯤ ꯑꯗꯨꯝ ꯌꯥꯏ." ꯇꯣꯝꯄꯣꯛꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯍꯣꯏ, ꯁꯥꯔꯁꯤ."
ꯂꯦꯝꯕꯤ ꯁꯅꯥꯅ ꯇꯣꯝꯄꯣꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯣ ꯅꯪꯅ ꯆꯠꯂꯒꯅꯦ ꯑꯁꯥꯡꯕ ꯑꯄꯥꯛꯄꯗꯣ ꯑꯝꯇ ꯑꯣꯟꯕꯤꯔꯨꯆꯣ, ꯑꯗꯨꯒ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯅ ꯁꯥꯁꯦꯕ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛ ꯈꯨꯡꯒꯪ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯨ ꯌꯧꯔꯛꯄꯗ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯉꯥꯛꯄ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯅꯥꯅꯣ ꯅꯪꯕꯣ? ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" "ꯑꯩ ꯃꯩꯇꯥꯟ ꯌꯣꯟꯕ ꯇꯣꯝꯄꯣꯛꯅꯤ꯫ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯄꯥꯛꯄ ꯑꯁꯥꯡꯕ ꯑꯣꯟꯕ ꯑꯃꯨꯛꯇ ꯆꯪꯖꯒꯦ." ꯊꯣꯉꯥꯛꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯃꯩꯇꯥꯟ ꯌꯣꯟꯕ ꯅꯪꯅ ꯀꯣꯅꯨꯡꯒꯤ ꯑꯄꯥꯛꯄ ꯑꯁꯥꯡꯕ ꯑꯣꯟꯒꯦ ꯍꯥꯏꯕ?" "ꯑꯩ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯅꯨꯄꯥꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯑꯄꯥꯛꯄ ꯑꯁꯥꯡꯕ ꯑꯣꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ." ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯦ ꯂꯩꯁꯅꯥꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏꯒꯤꯁꯨ ꯀꯣꯅꯨꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯁꯥꯗꯣꯏꯅꯤ, ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯥꯕꯨ ꯀꯣꯅꯨꯡꯒꯤ ꯑꯄꯥꯛꯄ ꯑꯁꯥꯡꯕ ꯑꯣꯟꯅꯅꯕ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯃꯩꯇꯥꯟ ꯌꯣꯟꯕ ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯕ ꯌꯨꯝ ꯁꯥꯅꯤ ꯍꯥꯏꯕ?" ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯉꯥꯎꯕꯔꯣ ꯅꯪꯕꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯃꯩꯇꯥꯟꯗꯨ ꯄꯨꯔꯛꯑꯣ ꯆꯠꯂꯣ, ꯈꯔ ꯂꯩꯕꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯩꯁꯅꯥꯒꯗꯨ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯅꯨ, ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ." "ꯍꯣꯏ ꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯁꯅꯥꯗ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯆꯦꯒꯅ ꯀꯔꯦꯝꯅꯗꯨꯅ ꯉꯥꯡꯆꯩꯕ ꯇꯧꯔꯛꯄ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯑꯩꯒꯤ ꯏꯄꯥꯒ ꯏꯆꯦꯒꯗꯣ ꯃꯇꯝ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯈꯪꯖꯔꯛꯀꯅꯤ. ꯑꯩꯈꯣꯏꯅꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯃꯤ ꯅꯦꯛꯇꯨꯅ ꯌꯨꯝ ꯁꯥꯕ ꯍꯧꯔꯁꯦ." ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯌꯨꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯌꯥꯝꯅ ꯐꯖꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯅꯞ ꯅꯞꯇꯨꯅ ꯁꯥꯔꯝꯃꯤ꯫ ꯃꯌꯨꯝꯗꯨ ꯁꯥꯕ ꯂꯣꯏꯔꯕꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯦꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥ ꯀꯧꯁꯦ, ꯑꯃꯨꯛꯇ ꯍꯥꯏꯕ ꯆꯠꯄꯤꯌꯣ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯄꯣꯛꯇꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯈꯣꯏꯕꯨ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯕꯗꯤꯅꯦ, ꯍꯌꯦꯡꯃꯛ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ." "ꯍꯣꯏ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯁꯅꯥꯒ ꯃꯃꯥꯒꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯇꯣꯝꯄꯣꯛꯇ ꯃꯤ ꯈꯔ ꯅꯦꯛꯅꯕ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯑꯗꯨ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯃꯤ ꯈꯔꯒ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏꯕꯨ ꯗꯣꯂꯥꯏ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯗꯣꯂꯥꯏ ꯑꯗꯨꯗ ꯇꯣꯡꯍꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝ ꯑꯗꯨ ꯁꯅꯥ ꯃꯌꯥꯝ ꯑꯃꯅ ꯅꯞꯇꯨꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯐꯖꯅ ꯁꯥꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯆꯧꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯁꯒꯣꯜꯗꯨ ꯃꯁꯥ ꯀꯟꯕꯒꯤ ꯃꯊꯛꯇ ꯃꯃꯤꯠꯁꯨ ꯎꯔꯝꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯃꯥꯅ ꯄꯤꯈꯤꯕ ꯁꯒꯣꯜ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯗꯨꯅꯤ ꯈꯪꯂꯗꯨꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯒ ꯅꯨꯡꯁꯤꯒꯅ ꯍꯥꯟꯅꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯐꯖꯅ ꯁꯤꯜ ಲಾಂದುꯅ ꯊꯅꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯋꯥꯔꯝꯒꯗꯕ ꯑꯗꯨ ꯈꯟꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯄꯥꯁꯨ ꯈꯪꯉꯦ, ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯃꯥꯏ ꯄꯥꯛꯏ, ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤ ꯍꯥꯏꯕꯁꯦ꯫
ꯅꯤꯡꯊꯧꯒ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒꯗꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯅꯥꯄꯜ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯑꯗꯨꯕꯨꯁꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯔꯛꯂꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯁꯨꯝꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫ "ꯕꯦꯝꯃ, ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯆꯦꯒꯤ ꯐꯤꯕꯝ ꯑꯗꯨ ꯈꯪꯂꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯃꯆꯦꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫